Myanmar ga tainaba Kamjong district leba Kuki khul ani gi yum tara mangarom masak khangdaba singna mai tharam le Myanmar ga tainaba border district ama oireba Kamjong district ta masing yamlaba Myanmar refugees sing saidang pham loduna auja huji khudong sa daba kaya mayong nai ngai cherak asida district asigi Kuki taba khul ani hengyang amasung Kangpal Kuki khul singda masak khangdaba khulai paiba sing sanglaktuna khul ani asigi punna yum tara mangarom mai thaduna mangan tagan khre hairi Kamjong district tagi official oina phangba pawgi matungina thodok adu ngasi ayuk masak khangdaba khulai matik chana paiba mioi kullom khulani sida sanglaktuna khunja singda khulgi chip sing leibra haina hangkibaga loinana khunja singna khulgi chip sing khul sing adu da leite hairubada khulai paiba singi maraktagi blank fire kayamarum tawroduna khul sing adu da leiriba khunja sing mayum sing thadoktuna chatkinaba warning tawkhi tungda khunja sing aduna makoi gi mayum sing thadokraba matung khulai paiba sing aduna hengyang da leiba yum taret amadi Kangpal da leiba yum nipan punna yum tara manga maina tumna thakibaga loinana amang atak kaya thokan khre hairi thodok asi thokraba matung mari leinaba district administration amada ehenba security force singna mafam adu changsen dona section tharang lokhat khibaga loinana ma ata tholiba sing adu yengsen ki hairi adubu thodok aduda mi aso open nang khibagi paudi leite hairi Pahalgam ki terror attack tamioi kunipan hatkhre matung asi LOC lansen na bahonaraba terrorist ani Indian Army na hat pangam khre hairi Jammu and Kashmir gi Pahalgam da terrorist singna ngarang sathagi ba terror attack ta punna mioi kunganipan hatkhre matung ngase ayuk Indian Army na Baramulla district level line of control LOC lansen na bahonaraba terrorist ani nongmai kap na bagi thodok ta laikhidre hairi amadi security force na aphaba makhal gi khusukulai amadi nongmai maru sing phangba ngam khre hairi JNK gi Baramulla district leba LOC da ngasi ayo angan bada Indian Army amasung terrorist singa akana mong da nomai kap na bagi thodok thokibaga loinana security force na terrorist ani adu hat pangam khibaga loinana masing yamlaba khusuklai nomai maru sing amadi war like store sing makhatana mafam aduda operation chathaba matamda phangba ngam khibani haina Indian Army senior corp na X da post tawduna share tawri post asida makhatana phongtokibada terrorist ani ahumlomna Baramulla Urinala amadi Sarjiban manaktagi LOC da lansen naba honabada Indian Army na khanglakpadagi kuthongnabagi thawdo adu thokibani hairi athingba thamkhre Kamjong district ki magistrate Rangnamai Ram Peter IAS na ngasi district asigi Kuki singna namna khundaba Gampal amasung hiang area da ayuk pung mapan taba matamda yum khara masak khangdaba singna mai tharambagi thawdo ama thokraba matungda mafam sing asida ngasidagi BNSF ki section 163 gi section 1 gi makada mioi amata yumdagi thoktanaba athingba thambagi order thokre order si hairibu mafam sing asida tangdu leitaba laktriba phawba thamkhigani haina phongdorakle order asina makhatana hairibadi Gampal amasung hiyangi SDC Sahamphung Hungyo Yurai Komna mafam sing asi yengsinnanaba sukhangali hairi Pahalgam terror attack ta senabani haiba mioi ahungi sketch release tawrakle Pahalgam terror attack ta senabani haiba mioi ahungi sketch security agency singna release tawrakle security agency singna phongdorakpagi matungina attack adu Pakistan da base tawba terror outfit Lashkar-e-Toiba na chathakibani hairi senaba khudimak phagatnaba akana mong da thiba humbagi thabak chathari hairi amaromda attack adu Lashkar-e-Toiba na chathakibani haina terror outfit asina claim tawrakle hiramasiga mari lena Union Home Minister Amit Shah na Jammu amasung Kashmir gi Lieutenant Governor Manoj Sinha amasung Chief Minister Omar Abdullah ga review meeting pangthokre Saudi Arabia da chatkhiba Prime Minister Narendra Modi su mahaki khongset tensinduna India da yorakre mamang da Prime Minister Narendra Modi na terror attack adu akana mong da condemn tawkhiba laikhrabani Prime Minister Modi na hai thodok asigi asumba wail soiduna phangani mara laiba sing kaidonung da lemna tharoi tamthiraba agenda asi India na kaidonung da mai pakhaloi India na terrorism ki mayokta lepagi khongpham asi thodok asina amuk hana sesel hale haiki Meitai na leiriba makai Kuki singi separate administration ki manglan kaidonungda mangphaunaroi haina Nandoluwang na phongdokre amuko gi president Phairojam Nandoluwang na haikhre Meitai na leiriba makai jin Kuki singi separate administration ki manglan kaidonungda mangphaunaba gamloi kumja 1891 da sona kiba Manipur ning tamlan ning sing numit kamari lenana amuko amasung Thangmaiban United Club takna sinduna Jairau singda leba athauba singi khubamda pangthokiba hikal lekat tambagi thoramda wafam asi mahana phongdokhibani mahana
makha tana hai Manipur asi maset tana thugainaba thengkhang kyara honaragliba saphusing asi aikhoina punna thauna phana thengnaminabagi tangai fadaba lei ngasi su sin Kuki singna Manipur asi maset tana thugainaba honaragli thawong asi aikhoina taraina lawpham thokte Manipur thugainaba chatharagliba lal asida India ki aronba khudyaure habasi mipum khudemona khangnaraba wafamni adubo aikhoigi ipa ipu singna ngak central thamlamba lamdam asi mitok amatana lawkhiba yaroi sin Kuki singna sagatliba separate administration gi manglan asi kaidonungda mongphaunaroi manglan ni haikhre ngasi pangthokiba hekal lekat tambagi thoram aduga mari leinana mahana makha tana hai kumja 1891 gi lanphamda British landmi singi makhutta maithiragani khangna lanthengna khiba thauna pharaba ipai pusing adugi thauna adu ngasi so aikhogi I tongda yauri maitei khodi yeknabagi maphamda sangjabagi lichat yaude lanphamda mai pakpa natraga aroiba mikup phawba lanthengnaram laga thawai katpa haibasina maitei aikhogi chanabini lanpham aduda maitei landmi sing maithirabasu ipai pusingna ulamba thauna aduna ngasigi mirol amadi tungda horakadaba mirolda achauba thauna ama piri khongjonggi lanpham aduda maitei ipai pusing aduna British da sangjaram labadi thawai hinghorabasu tungda horokpa mirol singna makoibu athaubani haina kaidaunungda sonaram loi sahi lising ani henbagi puwari lejaba aikhogi phurup asi ipai pusing aduna ulamba thauna aduna aikhoi ngasi ikai phirup khumdribani maram asina ipai pusingna ulamba thauna phabagi liklamadu ngasigi mirolna tunggi mirolgi damak ngaklaga thamlambagi tangai phadaba lei haina su mahana makha tana phongdokhi Anglo Manipur War da maiti kiba sina para oiraga aikhoi punsin minarasi haina santi na phongdokre punsin na bangam da badagi kumja 1891 gi Anglo Manipur War da aikhoi na maiti kiba duna para oiraga aikhoi amata oina punsin narasi haina Moirang AC gi MLA thongam santi na phongdokre National People's Party NPP Moirang block masinduna Moirang film lekai da leiba MLA gi office ta pangthokpa khongjom de gi thoram da wafam asi phongdokladuna mahana makha tana hai hojik thokliba irang asi da aikhoi masel punsin bangamdaba aikoi maselgi marakta nungsinadaba amadi amaga operation pinadabagi phibam asi makha tana sumaksa tharabadi lalasida aikoi maithiroi haiba leite aikoi amata oina punsinduna lamdam asi kannaba honaminasi haina su mahana makha tana phongdoki NPP Moirang block ki political affairs committee gi chairman S Kumar amadi NPP Moirang block ki member singna saruk yadona pangthokhiba thoramadu athauba pauna brajabasi gi photo da haikal lekat tamlaba tungda thauna fana lansongna khiba amadi thawaina pontha pikraba athauba singi mafam dai kai khomnaba utpa oina minute ama tu minute lepkhi Manipur yauna India manung da leiriba internal conflict singna Pahalgam terror attack thohan khibani haina Khawaja Asif na phongdokre Manipur yauna India manung da leiriba internal conflict sing aduna Pahalgam terror attack thohan khibani attack aduga Pakistan ka hiram amata da mari leina de haina Pakistan gi Union Defense Minister Khawaja Asif na phongdokre AP 7 AM news ki report amada Khawaja Asif na hai makhal khudimaki terrorism ki mayokta Pakistan matam supada lepli thodok adu India gi internet conflict na thokhan bani government of India gi mayofta Nagaland dagi Kashmir phawdagi opposition kaya lakle Manipur su haukiba sahi anirom asidagi tangdu leita da phibam amad leiribani mafam sing asigi domestic condition sing na maram oiraga Pahalgam gi thodok adu thokibani government of India na miyam bunam sinduna thambire haiduna Nagaland Manipur Kashmir amadi Chhattisgarh gi miyamna government of India gi mayokta kholaw kaya lauribani maram aduna Pahalgam gi attack ki thawong sing asina thohan ba soidana oigani asiguma thodo ama hek tholakpaga Pakistan da hek tamak tainaba se laibak thibani haina su mahana makha tana phongdokhi amarom da terrorist sing na Kashmir gi Pahalgam da terror attack sathaduna tourist kunga taruk mehatina hatokhibagi thawong adu Manipur gi governor Ajay Kumar Balana kanamong da condemn tawrakle social media da thagalakpo post amada governor Ajay Kumar Balana hai Jammu amasung Kashmir gi Pahalgam da sathakiba terror attack adu akanamong da condemn tawi laibak thiba thodok adu da laikhidraba singidamak awaba phongdokle amadi aso apan nanghoraba sing adusu athubada phagalaktuna mahausagi punsida hanjinba ngamba oirasanu haina thawni jari haikhi numit nini gi oina gari chatpa thengkhre Jiribam division PWD Manipur gi executive engineer na thokiba notice amana miyam da khanghalibadi Jiribam gi tipaimuk lambi gi kilometer kun ga taruk sangbada leiba Gaukhal part 2 da leiriba beli thong semjinba loidriba maramna makha tana thasi kun ga taruk amasung kun ga taret ki numit nini gi manungda gari chathok chasin tawbada athengba leigani hairi